ngasi yamna nungai ba paw ma ma'am da share tawzge yamna mak nungai ba paw mani ma'am da thamjage du ma'am sigi video footage sigi khena khena social media sindagi lokhachara kana ma'am da share tawjabani haina manipur top channel gi make digi ma'am da thamjage adu sigi video footage si ma'am Tokyo Olympic hockey team na bronze medal lorakpada Nilakanta gi Leikai gi Miyoi singmadi mari mata singna lambida haraw phungdok gi saktam amasu maki video calling tawnabagi saktam amagi video amani ma'am video si loifu yengmina sena channel sigi make digi thamjari yamnamak nungai ba pungja haibadu ma'am si sisu oidi Nilakanta hockey ki aagi moi thoka dharao hogi ne hockey ka ba ini ne